ꯑꯩꯅ ꯏꯆꯥꯕꯨ ꯉꯥꯛꯄꯤꯅꯕ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥ ꯈꯛꯇꯅ ꯅꯪꯉꯣꯟꯗ ꯆꯤꯠ ꯇꯧꯕ ꯅꯠꯇꯦ, ꯅꯪꯁꯨ ꯅꯨꯄꯥ ꯃꯌꯥꯝꯒ ꯃꯔꯤ ꯂꯩꯅꯔꯤꯕꯗꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯚꯟ ꯇꯥꯔꯦ, ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯀꯥꯏꯅꯔꯁꯨ ꯌꯥꯕꯗꯨꯗ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯏꯕꯦꯆꯥꯅ ꯀꯞꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯃꯈꯣꯏꯗ ꯑꯃꯨꯛ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯂꯤꯁꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯃꯌꯥꯝꯒꯤ ꯑꯦꯇꯦꯟꯁꯟ ꯅꯤꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯏꯕꯦꯆꯥꯅ ꯇꯧꯔꯤꯕꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯤꯂꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯀꯦꯃꯦꯔꯥꯁꯤꯡꯗꯨꯁꯨ ꯂꯤꯂꯤꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯂꯤꯂꯤꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ꯫ ꯂꯤꯂꯤꯅ ꯏꯕꯦꯆꯥꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯪꯉꯤ꯫ ꯃꯍꯥꯛꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯂꯤꯂꯤꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛꯄꯨ ꯊꯧꯒꯜꯂꯣꯟ ꯈꯪꯗꯦ ꯍꯥꯏꯅ ꯔꯤꯄꯣꯔꯇꯔꯁ ꯃꯌꯥꯝ ꯑꯗꯨꯅ ꯅ꯭ꯌꯨꯁ ꯀꯌꯥꯗ ꯄꯤꯛꯆꯔꯒ ꯂꯣꯏꯅꯅ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯕ꯭ꯂꯦꯝ ꯇꯧꯅꯤ, ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯒꯅꯤ꯫ ꯂꯤꯂꯤꯁꯨ ꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯁꯤ ꯈꯪꯕꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯏꯕꯦꯆꯥꯗ ꯌꯦꯡꯂꯒ, ꯑꯩ ꯅꯨꯄꯥ ꯃꯌꯥꯝꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ? ꯃꯌꯥꯝꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯌꯥꯖꯒꯦ꯫ ꯂꯣꯒꯥꯟꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯈꯦꯠꯇꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯂꯣꯒꯥꯟꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯏꯕꯦꯆꯥ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ ꯃꯀꯣꯛꯇꯨ ꯈꯖꯤꯛꯇꯪ ꯅꯣꯟꯊꯈꯤ꯫ ꯂꯤꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯨꯛꯅꯤꯡꯗ, ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯨꯛ ꯈꯨꯝꯂꯛꯀꯅꯤ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯆꯨꯝꯕ ꯋꯥꯍꯩꯁꯤꯗ ꯃꯍꯥꯛ ꯈꯨꯝꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯈꯪꯍꯧꯗꯦ ꯏꯕꯦꯆꯥ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯇꯨꯅ, ꯐꯣꯇꯣꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯅꯪꯅ ꯅꯨꯄꯥ ꯃꯌꯥꯝꯗꯨꯕꯨ ꯁꯦꯗ꯭ꯌꯨꯁ ꯇꯧꯅꯤꯡꯕ ꯇꯧ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯗ ꯏꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯖꯦꯜꯗ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯌꯨ ꯑꯥꯔ ꯚꯦꯔꯤ ꯚꯤꯁꯤꯌꯁ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯈꯨꯔꯨꯝꯕꯗꯨꯗ ꯃꯌꯥꯝꯗꯗꯤ ꯂꯤꯂꯤꯕꯨ ꯂꯥꯟꯅ ꯎꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯂꯤꯂꯤꯁꯨ ꯈꯪꯂꯛꯏ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯃꯦꯔꯤꯕꯨ ꯀꯔꯤꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕ꯫ ꯊꯧꯗꯣꯛꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯥꯛꯂꯒ ꯃꯌꯥꯝ ꯃꯥꯡꯗ ꯈꯨꯔꯨꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯇꯧꯁꯤꯁꯨ ꯃꯦꯔꯤꯅ ꯇꯧꯈꯤꯕ ꯃꯇꯧꯗꯨꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯃꯃꯧ ꯅꯨꯄꯤꯅ ꯑꯦꯛꯇꯤꯡ ꯇꯝꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯊꯥꯗꯣꯔꯛꯂꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯤ꯫ ꯏꯕꯦꯆꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯔꯦꯀꯣꯔꯗ ꯇꯧꯅꯔꯤ꯫ ꯂꯣꯒꯥꯟꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯦꯛꯇꯨꯅ ꯑꯩꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯄꯜꯂꯛꯇꯦꯅꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯒꯤ ꯄ꯭ꯂꯥꯟ ꯈꯪꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅ ꯈꯪꯂꯝꯂꯅꯤ꯫ ꯄꯕ꯭ꯂꯤꯛꯀꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯃꯤꯁꯑꯟꯗꯔꯁꯇꯨ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯤꯂꯤ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯇꯨꯅ, ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯒꯤ ꯅꯒꯨꯟ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯦ꯫ ꯑꯩ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯟꯁꯦꯟꯁ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ꯫ ꯑꯩꯅ ꯏꯚꯤꯗꯦꯟꯁ ꯄꯨꯝꯕ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯖꯁꯀꯤ ꯃꯃꯥꯡꯗ ꯉꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯂꯤꯂꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯕꯦꯆꯥ ꯃꯈꯣꯜ ꯍꯧꯅ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯂꯤꯕ? ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ, ꯀꯣꯔꯠꯇꯗꯤ ꯌꯧꯍꯟꯕꯤꯒꯅꯨ꯫ ꯐꯤꯃꯦꯜ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯂꯤꯂꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯃꯤꯁ ꯂꯤꯂꯤ, ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ ꯑꯁꯤꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯕꯁꯤꯐꯥꯎꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ꯭ꯔꯥ? ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯏꯟꯁꯤꯜꯂꯛꯄꯗ ꯂꯤꯂꯤꯒꯤ ꯃꯥꯏꯗ ꯐꯥꯎꯕ ꯊꯦꯡꯉꯤ꯫ ꯂꯤꯂꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝ ꯈꯨꯝꯒꯦ ꯇꯧꯕꯒ ꯔꯤꯄꯣꯔꯇꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯁ, ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯒꯨꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯣꯝꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯥꯖꯗꯦ꯫ ꯂꯤꯂꯤ ꯀꯅꯥꯗꯁꯨ ꯑꯦꯇꯦꯟꯁꯟ ꯑꯃꯠꯇ ꯄꯤꯗꯅ ꯑꯣꯂꯤꯚꯤꯌꯥꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗꯒꯤ ꯍꯟꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯨ ꯎꯔꯦ꯫ ꯈꯪꯍꯧꯗꯦ
ꯂꯥꯡꯂꯝꯕ ꯃꯌꯥꯝꯗꯣ ꯆꯞ ꯂꯦꯞꯈꯤꯗꯨꯅ ꯃꯤꯠꯌꯦꯡ ꯃꯥꯟꯅꯅ ꯂꯩꯊꯣꯛꯈꯤ꯫ ꯏꯕꯦꯆꯥ ꯐꯤꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯨꯠꯅ ꯊꯤꯜꯂꯒ "ꯌꯦꯡꯉꯨ ꯃꯌꯥꯝ, ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯂꯥꯛꯑꯦ!" ꯎꯔꯦ ꯈꯔ ꯂꯥꯞꯅ ꯇꯣꯝꯊꯤꯟ ꯂꯥꯛꯄꯗꯣ ꯂꯥꯡꯂꯝꯕ ꯃꯌꯥꯝꯗꯣ ꯂꯦꯞꯄꯒꯤ ꯃꯔꯝꯁꯨ ꯃꯍꯥꯛ ꯂꯥꯛꯄꯒꯤꯅꯤ꯫ ꯋꯥꯡ ꯆꯥꯎꯅ ꯐꯖꯔꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯝꯕꯗꯣ ꯂꯤꯂꯤꯁꯨ ꯎꯔꯦ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯇꯣꯝꯊꯤꯟꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯖꯤꯜꯂꯤꯕꯁꯤ, ꯃꯁꯤꯅ ꯂꯤꯂꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯇꯣꯝꯊꯤꯟꯗ ꯃꯌꯥꯝꯅ ꯌꯦꯡꯂꯛꯄ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ, ꯏꯆꯝ ꯆꯝꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯎꯠꯇꯨꯅ ꯂꯩ꯫ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥ ꯃꯌꯥꯝꯗꯨꯗ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯅꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯗ ꯂꯥꯏꯔꯤꯛ ꯃꯆꯥꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯇꯞꯅ ꯂꯤꯂꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯍꯥꯏꯅꯕ ꯑꯃꯠꯇ ꯇꯧꯗꯅ ꯇꯣꯝꯊꯤꯟꯒꯤꯅꯤ ꯍꯥꯏꯅ ꯂꯝꯕꯤ ꯐꯥꯠꯂꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯆꯪꯂꯨꯕꯒꯤ ꯃꯇꯤꯛꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥꯗꯨꯅ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ "Are you all right?" ꯊꯣꯛꯂꯤꯕ ꯁꯤꯆꯨꯑꯦꯁꯟꯗꯨꯗ ꯅꯨꯄꯥꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯀꯤꯌꯔ ꯂꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯂꯤꯂꯤ ꯃꯌꯥ ꯀꯥꯔꯒ ꯃꯔꯣꯜꯗꯤ ꯊꯣꯛꯇꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯂꯤꯂꯤꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯉꯣꯟꯗꯗꯤ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯑꯦꯕꯁꯦꯟ ꯑꯣꯏꯕꯗꯧꯅ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯦ꯫ ꯏꯕꯦꯆꯥꯗ ꯃꯤꯠꯌꯦꯡꯗꯨ ꯊꯝꯗꯨꯅ "ꯉꯁꯤꯁꯨ ꯅꯪ ꯑꯃꯨꯛ?" ꯍꯣꯁꯄꯤꯇꯥꯜꯗ ꯇꯣꯝꯊꯤꯟꯗ ꯇꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯀꯤꯅ ꯃꯈꯣꯡꯗꯨ ꯃꯅꯤꯡꯗ ꯍꯟꯊꯩ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯅꯤꯡꯗꯒꯤ ꯑꯣꯂꯤꯚꯔꯅ "ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯁ ꯇꯥꯏꯝꯗ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯁꯤꯁꯇꯔ ꯂꯤꯂꯤꯕꯨ ꯃꯔꯥꯜ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯅꯧꯕ ꯋꯥꯊꯣꯛ ꯑꯃꯃꯨꯛ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯤꯁꯇꯔ ꯑꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯂꯤꯕꯁꯤ ꯀꯩꯒꯤꯅꯣ?" ꯏꯕꯦꯆꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕꯒꯤ ꯆꯥꯟꯁꯇꯤ ꯐꯪꯗꯦ꯫ ꯑꯣꯂꯤꯚꯔꯅ ꯁꯔꯀꯥꯁꯇꯤꯛ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "By the way, ꯅꯪꯒꯤ ꯅꯆꯥꯅ ꯁꯤꯁꯇꯔ ꯑꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯝꯕꯗꯣ ꯑꯩ ꯏꯁꯥꯅ ꯊꯦꯡꯅꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯗꯨꯅ ꯂꯣꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤ ꯀꯔꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ?" ꯏꯕꯦꯆꯥ ꯃꯆꯤꯟꯗꯨ ꯅꯤꯛꯅ "ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯀꯅꯥꯒꯤ ꯏꯆꯥꯅꯣ? ꯀꯤꯗꯅꯦꯞ ꯇꯧꯔꯤꯁꯤꯅ ꯀꯅꯥꯕꯨꯅꯣ?" "ꯑꯩꯒꯤ ꯏꯆꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯐꯣꯇꯣꯗꯨꯗ ꯎꯔꯤꯕ ꯑꯦꯗꯜꯇꯔꯁ ꯃꯌꯥꯝꯗꯨꯗ ꯅꯪꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯂꯤꯁꯦ." ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯇꯣꯝꯊꯤꯟꯗꯨ ꯅꯨꯄꯤꯗꯨꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯤꯂꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯇꯣꯝꯊꯤꯟꯅ "ꯑꯩ ꯅꯨꯄꯤꯁꯤꯗ ꯇꯁꯦꯡꯅ ꯏꯟꯇꯔꯦꯁ ꯂꯩ꯫ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩ ꯈꯪꯕꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯇꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯁ꯭ꯀꯦꯝꯅꯦ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯝꯒꯅꯤ." ꯑꯣꯂꯤꯚꯤꯌꯥ ꯌꯥꯎꯅ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛ-ꯉꯛꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯉꯤ꯫ ꯀꯦꯃꯦꯔꯥ ꯃꯌꯥꯝꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯣꯝꯊꯤꯟꯗ ꯁꯨꯇꯤꯡ ꯇꯧꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯂꯤꯂꯤꯅꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯐꯅ ꯌꯥꯝꯅ ꯄꯥꯡꯂꯕꯁꯨ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯋꯥꯍꯩꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯤꯅ ꯃꯍꯥꯛꯄꯨ ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯑꯗꯨꯝ ꯆꯦꯟꯅꯗꯨꯅ ꯂꯩꯔꯅꯤ꯫ ꯂꯤꯂꯤꯁꯨ ꯋꯥꯈꯜꯅ ꯐꯥꯎꯕ ꯁꯥꯒꯠꯂꯨꯗꯦ ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨꯁꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨꯕꯨ ꯅꯦꯝꯅꯕ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯅ ꯂꯩ꯫ ꯑꯣꯖꯥ ꯀꯌꯥ ꯌꯥꯎꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯃꯦꯇꯔꯁꯤ ꯅꯩꯅꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯏꯕꯦꯆꯥꯅ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯅꯈꯣꯏ ꯑꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯁꯨ ꯀꯔꯝꯕ ꯔꯤꯂꯦꯁꯟ ꯂꯩꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ." ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ "ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤꯁꯤꯗ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯦ." ꯇꯣꯝꯊꯤꯟꯅ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨ ꯏꯒꯅꯣꯔ ꯇꯧꯗꯨꯅ "ꯃꯤꯁ ꯂꯤꯂꯤ, ꯍꯧꯖꯤꯛ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯈꯤꯗ꯭ꯔꯥ?" ꯂꯤꯂꯤ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯏꯕꯦꯆꯥ ꯂꯦꯞꯇꯨꯅ ꯀꯞꯁꯤꯟꯅꯕ ꯍꯧꯔꯛꯏ꯫ "ꯍꯧꯖꯤꯛꯇꯤ ꯎꯔꯦꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯈꯣꯏꯅ
ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯇꯥꯕꯤꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯤ ꯐꯥꯎꯕ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯔꯤꯄꯣꯔꯇꯔꯁ ꯃꯌꯥꯝꯗꯨꯁꯨ ꯈꯪꯅꯤꯡꯕꯅ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯛꯏ꯫ ꯃꯈꯣꯏ ꯈꯔꯗꯤ ꯇꯣꯝꯊꯤꯟꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯛꯇꯕꯗꯒꯤ ꯈꯨꯠ ꯊꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯇꯝꯕ ꯉꯝꯗꯦ꯫ ꯂꯤꯂꯤ ꯏꯕꯦꯆꯥꯒ ꯃꯔꯩ ꯌꯦꯠꯅꯕ ꯄꯥꯝꯗ꯭ꯔꯦ ꯃꯌꯥꯝꯗꯨꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗꯨꯗ ꯑꯀꯤꯕꯒꯤ ꯃꯃꯤ ꯇꯥꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯂꯤꯚꯔꯗ ꯃꯤꯠꯌꯦꯡꯅ ꯁꯥꯏꯟ ꯑꯣꯏꯅ ꯇꯧꯈꯤ꯫ ꯑꯣꯂꯤꯚꯔꯅ ꯀꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯂꯥꯏꯟ ꯑꯃ ꯂꯧꯈꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝꯗꯨꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯀꯨꯜ ꯂꯤꯗꯔꯁ ꯄꯨꯝꯅꯃꯛꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯔꯤꯄꯣꯔꯇꯔꯁꯇꯨꯕꯨ ꯍꯟꯈꯤꯅꯕ ꯇꯝꯂꯝꯃꯤ꯫ ꯃꯤ ꯈꯔ ꯂꯥꯛꯄꯗꯒꯤ ꯂꯤꯂꯤ ꯔꯤꯂꯤꯐ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯇꯤꯜꯂꯝꯕ ꯃꯌꯥꯝꯗꯨ ꯀꯥꯏꯅꯈ꯭ꯔꯕꯗ ꯂꯤꯂꯤꯅ ꯇꯣꯝꯊꯤꯟꯗ ꯏꯀꯥꯏꯅ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯁꯣꯔꯤ, ꯍꯟꯗꯛꯃꯨꯛꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯆꯦꯟꯅꯍꯜꯂꯦ꯫ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯇꯥꯡꯅ ꯇꯥꯡꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯑꯥꯊ꯭ꯔ ꯌꯥꯝꯅ ꯂꯩ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯉꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒꯗꯤ ꯂꯤꯂꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯂꯤꯂꯤꯒꯤ ꯑꯦꯝꯕ꯭ꯔꯥꯁꯃꯦꯟꯠ ꯑꯗꯨ ꯇꯣꯝꯊꯤꯟꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯟꯇꯔꯅꯦꯠꯇ ꯊꯥꯒꯠꯄ ꯄꯣꯁꯁꯤꯡꯗꯣ ꯑꯩꯁꯨ ꯊꯦꯡꯅꯔꯦ꯫ ꯑꯣꯂꯤꯚꯔꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯑꯦꯛꯁ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯐꯣꯟꯗꯨꯗꯤ ꯃꯐꯝꯗꯨꯗ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏ꯫ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ꯫ ꯃꯁꯦ ꯑꯩꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯦ꯫ ꯂꯤꯂꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯈꯨꯠꯅ ꯈꯠꯇꯨꯅ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯀꯩꯁꯨ ꯂꯩꯇꯤꯌꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯅꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯣꯟꯂꯥꯏꯟꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄꯗꯨꯗ ꯂꯤꯂꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯍꯪ ꯑꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯣꯁꯁꯤꯡ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯤꯕꯗꯣ ꯅꯪꯅ ꯀꯟꯇꯦꯛ ꯇꯧꯕꯒꯤꯔꯥ? ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯂꯤꯂꯤꯒꯤ ꯋꯥꯈꯜꯗꯗꯤ ꯀꯣꯔꯠꯅ ꯂꯣꯒꯥꯟꯕꯨ ꯁꯨꯃꯣꯟ ꯇꯧꯕꯒꯤ ꯃꯍꯥꯛ ꯃꯁꯥꯅ ꯀꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯇꯣꯝꯊꯤꯟꯒꯤ ꯃꯇꯦꯡꯗꯒꯤ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞꯁꯤꯗ ꯈꯪꯂꯛꯈꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯇꯦꯡ ꯃꯌꯥꯝꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯒꯠꯀꯅꯤ ꯈꯪꯗꯅ ꯂꯤꯂꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯣꯝꯊꯤꯟꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯑꯣꯏꯅꯁꯨ ꯅꯪ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯒꯦ꯫ ꯂꯤꯂꯤꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯃꯍꯥꯛꯀꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯌꯥꯏ ꯍꯥꯏꯅ ꯎꯠꯂꯤ꯫ ꯖꯔꯅꯦꯂꯤꯁꯠ ꯃꯌꯥꯝꯗꯨ ꯇꯣꯝꯊꯤꯟꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯟꯈꯤ꯫ ꯇꯣꯝꯊꯤꯟ ꯂꯥꯏꯠ ꯁ꯭ꯃꯥꯏꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯑꯦꯛꯁ ꯕꯣꯏꯐ꯭ꯔꯦꯟꯗ ꯂꯃꯟ ꯈꯨꯝꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯝꯕ꯭ꯔꯥ? ꯋꯥꯍꯪꯁꯤ ꯃꯃꯥꯡꯗꯁꯨ ꯇꯣꯝꯊꯤꯟꯅ ꯍꯪꯈ꯭ꯔꯕꯅꯤ꯫ ꯂꯤꯂꯤꯅꯗꯤ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯇꯣꯝꯊꯤꯟꯅ ꯂꯃꯟ ꯁꯤꯡꯂꯕꯗꯤ ꯂꯣꯒꯥꯟꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯂꯤꯂꯤꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯨ ꯇꯧꯈ꯭ꯔꯕꯅꯤ꯫ ꯀꯣꯔꯠꯇ ꯌꯥꯝꯅ ꯊꯨꯅ ꯊꯦꯡꯅꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯝꯅ ꯑꯥꯊ꯭ꯔ ꯂꯩꯅ ꯌꯦꯡꯂꯒ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯂꯤꯂꯤꯁꯨ ꯂꯣꯒꯥꯟꯗ ꯂꯃꯟ ꯁꯤꯡꯕꯗꯤ ꯄꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯇꯤꯠ ꯐꯣꯔ ꯇꯦꯠꯀꯤ ꯁ꯭ꯇꯥꯏꯜꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯅ ꯂꯥꯟꯈꯤꯗꯕꯅꯤꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯒꯅꯤ ꯊꯥꯖꯗꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯉꯣꯟꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯂꯤꯂꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡ ꯍꯦꯟꯗꯣꯛꯂꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯔꯤꯁ ꯋꯥꯆꯇ ꯌꯦꯡꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯂꯩꯌꯦ, ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯂꯤꯚꯤꯌꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯂꯤꯂꯤꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯃꯦꯔꯤꯒꯤ ꯐꯦꯃꯤꯂꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯇ ꯑꯦꯟꯒꯦꯖ ꯇꯧꯏ ꯍꯥꯏꯕ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯣꯒꯥꯟꯅ ꯌꯨꯝ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯗꯦ꯫ ꯂꯤꯂꯤ ꯁ꯭ꯇꯦꯞ ꯈꯔ ꯊꯥꯡꯕ ꯍꯧꯕꯒ ꯇꯣꯝꯊꯤꯟꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯂꯤꯂꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯁꯦ ꯃꯁꯤꯡ ꯌꯥꯝꯂꯦ꯫ ꯃꯤꯜ ꯑꯃꯈꯛꯇꯗꯨꯗꯤ ꯌꯥꯝꯃꯟꯗꯦ꯫ ꯂꯤꯂꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯊꯤꯟ ꯑꯣꯂꯤꯚꯔꯒ ꯂꯣꯏꯅꯅ ꯍꯟꯈꯤ꯫
ꯉꯥꯡꯊꯣꯛꯇꯅ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡ ꯎꯠꯊꯣꯛꯇꯅ ꯎꯠꯂꯛꯄ ꯃꯇꯧꯗꯨꯗ ꯂꯤꯂꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ꯫ ꯂꯤꯂꯤ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯕꯗꯨ ꯇꯨꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯂꯤꯚꯤꯌꯥꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯇꯨꯅ "ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯃꯍꯥꯛꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯄꯥꯝꯕ ꯖꯥꯠꯂꯥ?" ꯂꯤꯂꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ "ꯑꯣꯏꯔꯝꯃꯣꯏꯍꯦ, ꯑꯗꯨꯗꯤꯅꯦ ꯏꯝꯄꯣꯁꯤꯕꯜꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯑꯃꯅ ꯄꯋꯔꯂꯦꯁ ꯋꯨꯃꯦꯟ ꯑꯩꯒꯨꯝꯕ ꯑꯃꯗ ꯀꯔꯤꯁꯨ ꯄꯥꯝꯒꯗꯕ ꯅꯠꯇꯦꯗ꯫ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯁꯛ ꯐꯖꯕꯤ ꯐꯤꯃꯦꯜ ꯁ꯭ꯇꯥꯔ ꯀꯌꯥꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀ꯭ꯔꯁ ꯂꯩꯗꯣꯏꯅꯣ? ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯒꯥꯟꯒꯤ ꯃꯃꯥꯕꯨ ꯁꯥꯎꯍꯟꯒꯦ ꯈꯜꯂꯒ ꯍꯥꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ." ꯑꯣꯂꯤꯚꯤꯌꯥꯁꯨ ꯇꯣꯝꯊꯤꯟ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕꯅ ꯂꯤꯂꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯊꯥꯖꯩ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄ ꯂꯦꯞꯈ꯭ꯔꯦ, ꯂꯣꯒꯥꯟꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫ "ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯄ꯭ꯂꯣꯠ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ." ꯂꯤꯂꯤ ꯀ꯭ꯂꯥꯁ ꯆꯪꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯕꯦꯆꯥꯅ ꯔꯤꯄꯣꯔꯇꯔꯁ ꯃꯌꯥꯝ ꯄꯨꯔꯛꯇꯨꯅ ꯁꯤꯟ ꯑꯃ ꯁꯦꯝꯈꯤꯕꯗꯨ ꯂꯤꯂꯤꯅ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯂꯤꯂꯤꯒꯤ ꯃꯃꯥꯗ ꯁꯥꯎꯅ "ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯣꯒꯥꯟꯕꯨ ꯌꯥꯝꯅ ꯐꯅ ꯈꯜꯂꯨꯔꯤꯕ? ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯈꯪꯂꯨꯗꯕ ꯑꯩꯈꯣꯏꯅ ꯂꯥꯜꯂꯗ꯭ꯔꯥ?" ꯂꯤꯂꯤꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ "ꯏꯃꯥ, ꯑꯩꯅ ꯃꯍꯥꯛꯄꯨ ꯆꯨꯁ ꯇꯧꯈꯤꯕꯅꯦ꯫ ꯃꯁꯤꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯥꯟꯗꯦ꯫ ꯏꯔꯥꯜ ꯄꯨꯝꯕ ꯑꯩꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯕꯤꯍꯦꯕꯤꯌꯔ ꯈꯪꯂꯛꯄꯁꯦ ꯃꯇꯝ ꯊꯦꯡꯗ꯭ꯔꯤ꯫ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯈꯪꯂꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒꯒꯤ ꯃꯔꯛꯇ ꯀ꯭ꯂꯤꯌꯔ ꯂꯥꯏꯟ ꯑꯃ ꯂꯩꯔꯅꯤ꯫ ꯐ꯭ꯌꯨꯆꯔꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ꯫ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯕꯤ ꯑꯣꯏꯕꯅ ꯃꯇꯝ ꯆꯥꯅ ꯈꯪꯂꯛꯄꯅꯤ꯫ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯝꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯩꯁꯥꯂꯛꯇ ꯍꯤꯡꯂꯝꯒꯅꯤ꯫